ꯑꯍꯥꯟꯕ ꯆꯥꯛꯈꯣꯝ ꯊꯤꯟꯒꯦ ꯇꯧꯏ ꯄꯥꯟꯒꯨꯝꯕ ꯈꯔ ꯀꯣꯠꯀ ꯍꯜꯂꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯍꯥꯎꯕ ꯃꯊꯦꯜ ꯉꯥꯛꯇꯅꯤ ꯑꯩꯅ ꯄꯨꯔ ꯂꯥꯛꯆꯔꯤꯁꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯕꯤꯁꯣꯃꯥ ꯕ꯭ꯂꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯑꯩꯅ ꯀꯩ ꯃꯊꯦꯜꯅꯣ ꯑꯩꯅ ꯄꯨꯔ ꯂꯥꯛꯆꯔꯤꯁꯦ ꯍꯥꯏꯕꯗ ꯁꯤꯒꯩ ꯍꯦꯛꯇ ꯍꯧꯔꯒꯦ ꯁꯤꯒꯩ ꯍꯧꯕꯁꯦ ꯐꯠꯇꯦꯀꯣ ꯖꯦꯠꯂꯣ ꯁꯤꯒꯩ ꯍꯧꯔꯒꯦ ꯑꯣꯏꯔꯣꯝꯗꯒꯤ ꯁꯨꯃꯥꯏꯅ ꯀꯣꯏꯔꯒꯦꯕꯀꯣ ꯁꯤꯒꯩꯁꯤꯒ ꯉꯔꯥꯡꯒꯤ ꯁꯪꯒꯣꯝ ꯑꯐꯝꯕꯗꯣ ꯁꯤꯒ ꯂꯩꯖꯔꯦ ꯈꯔ ꯁꯪꯒꯣꯝ ꯑꯐꯝꯕ ꯈꯔ ꯂꯩꯖꯔꯦ ꯑꯗꯒꯤꯗꯤ ꯉꯥ ꯊꯣꯡꯕꯒꯤ ꯃꯍꯤ ꯁꯤꯒ ꯂꯩꯔꯦ ꯉꯥ ꯊꯣꯡꯕꯒꯤ ꯃꯍꯤ ꯉꯥ ꯂꯩꯖꯔꯦ ꯉꯥ ꯃꯃꯩ ꯑꯃꯒ ꯉꯥ ꯄꯤꯁ ꯑꯃꯒ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏ ꯁꯤꯒꯅ ꯑꯅꯥꯟꯕ ꯍꯥꯏꯀꯣ ꯑꯅꯥꯟꯕꯒꯤ ꯆꯝꯊꯣꯡ ꯀꯣ ꯀꯥꯡꯁꯣꯏ ꯅꯠꯇꯦ ꯆꯝꯊꯣꯡꯅꯤ ꯑꯗꯩꯗꯤ ꯄꯥꯟ ꯏꯔꯣꯟꯕ ꯑꯃ ꯂꯩꯖꯔꯦ ꯑꯗꯩꯗꯤ ꯑꯊꯨꯝꯕ ꯑꯃ ꯂꯩꯖꯔꯦ ꯍꯥꯏꯕꯗꯤ ꯂꯣꯁꯒꯨꯂꯥ ꯁꯣꯔꯤ ꯂꯥꯜꯃꯣꯟ ꯁꯣꯔꯤ ꯅꯠꯇꯦ ꯂꯥꯜꯃꯣꯟ ꯂꯣꯁꯒꯨꯂꯥ ꯀꯣ ꯂꯐꯣꯏꯁꯨ ꯌꯥꯎꯔꯝꯃꯤ ꯂꯐꯣꯏꯁꯤꯅ ꯑꯩꯅ ꯄꯨꯛ ꯆꯥꯛꯅ ꯆꯥꯊꯣꯛꯈ꯭ꯔꯦꯕ ꯈꯪꯉꯕ ꯑꯩꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯄꯥꯟ ꯏꯔꯣꯟꯕꯁꯦ ꯑꯩꯅ ꯈꯤꯇꯪ ꯇꯦꯁ ꯇꯧ ꯄꯨꯛ ꯆꯥꯛꯇꯅ ꯈꯪꯉꯕ ꯈꯥꯂꯤ ꯄꯦꯠ ꯑꯣꯏꯕꯅꯤꯅꯅꯦꯀꯣ ꯃꯦꯠꯄ ꯂꯣꯏꯔꯒ ꯑꯩꯅ ꯇꯛ ꯑꯩꯅ ꯂꯦꯛꯁꯟꯕꯗꯨꯒꯀꯣ ꯑꯗ ꯄꯨꯛ ꯆꯥꯛꯄ ꯑꯗꯩꯗꯤ ꯀꯣꯕꯤ ꯈꯔ ꯂꯩꯔꯦꯀꯣ ꯏꯁꯤꯡ ꯂꯩꯖꯔꯦ ꯏꯁꯤꯡ ꯑꯝꯇ ꯍꯧꯔꯦ ꯁꯤꯒ ꯁꯥꯏꯗ ꯊꯝꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯅꯧꯕ ꯃꯤꯅ ꯐꯪꯕꯤꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯑꯩꯒꯤ ꯚ꯭ꯌꯨꯁꯀꯁꯦ ꯈꯪꯃꯥꯡ ꯃꯥꯡꯈ꯭ꯔꯦ ꯀꯗꯣꯝꯗꯅꯣ ꯈꯪꯗꯦ ꯀꯗꯣꯝ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯚ꯭ꯌꯨꯁꯀꯁꯦ ꯃꯥꯡꯈ꯭ꯔꯦ ꯈꯪꯗꯦ ꯅꯍꯥꯟꯅꯩꯗꯤ ꯐꯖꯕꯅꯤ ꯑꯩꯁꯨ ꯊꯥꯡꯒꯠꯄꯒꯤ ꯇꯥꯏꯃꯤꯡꯒꯤꯁꯨ ꯃꯑꯣꯡ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯦꯕ ꯑꯗꯨꯏꯗꯨꯅꯔꯁꯨ ꯈꯪꯗ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯈꯪꯉꯕ ꯃꯌꯥꯝ ꯊꯥꯡꯒꯠꯄꯒꯤ ꯇꯥꯏꯃꯤꯡꯒꯤꯁꯨ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯦꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯈꯪꯕ ꯃꯤ ꯂꯩꯔꯒꯗꯤ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝ ꯑꯆꯧꯕ ꯂꯩꯗꯅꯀꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯝꯕ ꯃꯇꯝꯗ ꯊꯥꯡꯒꯠꯂꯒꯗꯤ ꯚ꯭ꯌꯨꯁ ꯂꯥꯛꯀꯗꯒꯦ ꯍꯥꯏꯁꯦ ꯍꯌꯦꯡꯁꯤꯅꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥ ꯉꯥꯡꯗꯕꯤꯗ ꯆꯥꯅꯕ ꯍꯧꯖꯤꯜꯂꯒꯦ ꯑꯗꯨꯗꯤ ꯀꯔꯤꯗ ꯍꯧꯁꯤꯒꯦ ꯉꯥ ꯊꯣꯡꯕꯗꯤ ꯅꯍꯥꯟꯅꯩ ꯁꯨꯝ ꯆꯥꯏꯗꯅꯀꯣ ꯑꯗꯣ ꯄꯥꯟ ꯏꯔꯣꯟꯕꯁꯨ ꯁꯨꯝ ꯆꯥꯈꯤꯗꯅꯀꯣ ꯑꯅꯥꯟꯕꯁꯦ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯅꯥꯟꯕꯁꯦ ꯁꯤꯒꯩ ꯍꯦꯛꯇ ꯍꯥꯟꯅ ꯍꯧꯔꯁꯦꯕꯀꯣ ꯁꯦ ꯑꯅꯥꯟꯕꯁꯦ ꯐꯖꯅ ꯉꯥꯒ ꯊꯥꯛꯇꯅꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯔꯣꯝꯗꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯈꯪꯗꯦꯅꯦ ꯑꯩꯈꯣꯏ ꯁꯤꯒꯅ ꯑꯅꯥꯟꯕ ꯍꯥꯏꯅꯩꯀꯣ ꯖꯔ ꯂꯥꯎꯋꯦꯅ ꯑꯁꯤꯁꯦ ꯂꯤꯃꯣꯟꯒꯤ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯧꯔꯤꯒ ꯁꯦꯝꯕꯅꯦꯕꯀꯣ ꯍꯧꯔꯦ ꯃꯌꯥꯝ ꯍꯧꯔꯒꯦ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝ ꯆꯥꯛꯁꯨ ꯌꯥꯝꯃꯦ ꯁꯦ ꯍꯧꯔꯦ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝ ꯊꯤꯟꯒꯦ ꯇꯧꯏ ꯍꯧꯔꯦ ꯅꯨꯡꯁꯥ ꯁꯥꯕ ꯊꯪꯅꯕ ꯔꯨꯝꯗ ꯏꯁꯩꯒ ꯊꯥꯏ ꯑꯩꯅ ꯏꯁꯩꯁꯦ ꯍꯥꯏꯔꯒ ꯃꯨꯠꯊꯠꯍꯟꯈꯤꯕꯅꯤ ꯃꯌꯥꯝ ꯍꯧꯔꯕ ꯋꯥꯎ ꯑꯁꯦꯡꯕ ꯍꯥꯎꯔꯤꯕꯣ ꯑꯁꯦꯡꯕ ꯄꯥꯟ ꯏꯔꯣꯟꯕ ꯈꯔ ꯀꯣꯠꯀ ꯄ꯭ꯔꯦꯛ ꯂꯥꯎꯏ ꯀꯣꯕꯤꯁꯦꯕ ꯁꯤ ꯍꯥꯟꯅ ꯆꯥꯊꯣꯛ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯏꯃꯥꯟꯅꯕꯗꯨꯁꯨꯅꯦ ꯃꯥꯁꯨ ꯑꯩꯒ ꯂꯩꯕꯅꯤ ꯆꯝꯊꯣꯡꯁꯨ ꯐꯖꯅ ꯍꯩꯅꯔꯦ ꯃꯥ
ꯇꯧꯕꯗꯤ ꯁꯦ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯅꯥꯟꯕꯁꯦ ꯖꯨꯝꯂꯣꯡꯒꯤ ꯑꯅꯥꯟꯕꯒꯗꯤ ꯈꯤꯇꯪ ꯃꯥꯟꯅꯗꯦꯀꯣ ꯃꯌꯥꯝ ꯖꯨꯝꯂꯣꯡꯒꯤꯅ ꯑꯃꯨꯛ ꯃꯍꯥꯎꯁꯦ ꯍꯦꯜꯂꯤ ꯄꯥꯟ ꯏꯔꯣꯝꯕ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯆꯝꯊꯣꯡꯗ ꯆꯥꯅꯔꯦ ꯈꯣꯡꯒꯠꯂꯣ khonggale huiya 저 후식이 말하는데 보면 미기 말하네요 공해야지 거기서 겠니 이거 강릉에 무슨 다우라 한 번만 뭐 사가도 가고 있잖아 뭐는 타도 가고 있잖아 बिस्कुट का तो खरा लमचन भी होगा दीदी मैं पानी रोम से मुझे यंगी पानी रोम से जामना हाउदी हाउरे मोर का है ना सादा बने अदुबु खांगे उ मोर मची लम चंग ना खांगे लिबाड़ मा मुन लाइ बा थाती ना हाउरे 빵을 짠가 좀 박자를 누가 사가다 보니 모르게 좀 사는 사bat 기에 먹어 Alright. Nung nga ni kami, ngarangi alimba. Hai kilo mà. Kilo mana lu mini ni cai. ꯉꯥ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯆꯥꯁꯦ Nggak sakala sa ngoma pamata pa sa puking mo ni ma'am.
purai nga se ba purai ba ta khe jang ra ba chak ni hảo đó nga thong cho hảo đó ngasi gi nga thong ko pa loi na man thil ko do se ai nan loi na ai tha kan pe din te ai sin na hảo ve le ma ngon di ma na thong ti lo cha nam nam ma le ba nga ba ai sin nam da ma le mun da ngau da ba ta le kwa đôi của thong đó nằm đây vậy malu sih dibuat di sama nam ini. Alright. Đâu ra trái mà bà Lan vậy được không? Mà hậu mà mày sẽ lôi chân này à? Mẹ bạn này khá là lang này quoi. Mẹ mà sung ngạc đi đó. Ăn cho này. Hảo đó. Xem mà ngày là hảo vậy gì. Masih di hao mà đấy, masih di hao mà đấy, bao hay là cái giá để mà cinta này chứ. Ấy thì có chừng được chắc mà này phải không? Chắc mà nó đây. Mấy em video sẽ xuống sáng ta đấy rồi mà thằng sẽ cái video sẽ lôi sẵn ra cái mấy em là nông sĩ video mấy em like tao và subscribe tao và mấy em cầu vì cái này có mấy em nếu gì mà trong cái video đó cái đi xem người ta cái sẽ khán giả cái ngay CD hào đấy hay là cái xem người ta cái sẽ khán giả cái đỡ thum bầm cái coi mấy em thức hậu ấy lột lát đi Rosgula.
but very sweet. Hỏi cái gì mà đến thẩm mỹ đó đó. Kìa. Trong một phần mà chứ á. Làm tôi đi, bye bye.